ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯥꯃꯤꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 11 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯂꯥꯏꯈꯣꯝꯕꯒꯤ ꯃꯁꯥ ꯑꯗꯨ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯤꯕ ꯁꯥ ꯑꯅꯤꯗꯨꯅ ꯁꯂꯥꯏꯈꯣꯝꯕꯒꯤ ꯑꯃꯅ ꯃꯉꯛꯁꯝ ꯑꯃꯅ ꯃꯈ꯭ꯋꯥꯡꯗ ꯆꯤꯛꯇꯨꯅ ꯍꯥꯏꯗꯠꯅꯕ ꯇꯧꯔꯛꯄꯗ ꯁꯂꯥꯏꯈꯣꯝꯕꯗꯣ ꯈꯪꯆꯣꯡ ꯆꯣꯡꯊꯣꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯃꯍꯥꯛꯁꯨ ꯁꯂꯥꯏꯈꯣꯝꯕꯗꯣ ꯁꯥꯃꯤꯀꯣꯛ ꯍꯥꯏꯔꯤꯕ ꯁꯥꯊꯤꯔꯕ ꯁꯥ ꯑꯗꯨ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯤꯕ ꯁꯥ ꯑꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛꯀꯤ ꯈꯨꯠꯊꯥꯗ ꯑꯅꯤꯃꯛ ꯍꯣꯝꯗꯣꯛꯈꯤꯗꯨꯅ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯐꯨꯖꯤꯟꯗꯨꯅ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯗ ꯑꯣꯟꯊꯈꯤ꯫ ꯁꯥ ꯑꯅꯤ ꯑꯗꯨꯅ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏꯗ ꯐꯨꯖꯤꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯅ ꯑꯍꯧꯕ ꯃꯈꯣꯜ ꯇꯥꯕꯒ ꯂꯣꯏꯅꯅ ꯂꯩꯃꯥꯏ ꯑꯗꯨ ꯅꯤꯛꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯁꯥꯃꯤꯀꯣꯛ ꯑꯣꯜꯂꯕ ꯁꯂꯥꯏꯈꯣꯝꯕꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯧꯊꯣꯛꯂꯤꯕ ꯁꯥ ꯑꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯄꯥꯡꯒꯜ ꯀꯜꯂꯤ꯫ ꯑꯗꯨ ꯀꯟꯅ ꯊꯣꯝꯒꯥꯏꯈꯤꯕꯗꯨ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯑꯃ ꯅꯤꯛꯄ ꯃꯈꯩ ꯀꯤꯟꯊꯍꯜꯂꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯗꯅ ꯁꯥ ꯑꯅꯤꯗꯣ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯁꯂꯥꯏꯈꯣꯝꯕ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏꯈꯣꯝꯕꯅ ꯁꯥ ꯑꯅꯤ ꯑꯗꯨꯕꯨ ꯉꯛꯊꯤ ꯆꯞꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯂꯥꯏꯈꯣꯝꯕꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯧꯈꯥꯏꯔꯒ ꯃꯃꯩ ꯑꯅꯤ ꯑꯗꯣ ꯄꯥꯏꯔꯒ ꯁꯥ ꯑꯅꯤ ꯑꯗꯣ ꯂꯩꯃꯥꯏꯗ ꯄꯨꯗ꯭ꯔꯨꯞ ꯄꯨꯗ꯭ꯔꯨꯞ ꯂꯦꯞꯄ ꯂꯩꯇꯅ ꯐꯨꯊꯔꯛꯄꯗ ꯁꯥ ꯑꯅꯤꯗꯣ ꯁꯣꯔ ꯃꯄꯤ ꯍꯣꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯌꯥꯗꯒꯤ ꯃꯩꯒꯨꯝꯅ ꯌꯥꯝꯅ ꯁꯥꯔꯕ ꯃꯅꯤꯟꯁꯤꯡ ꯀꯥꯝꯊꯣꯔꯛꯂꯤ꯫ ꯃꯥꯅ ꯀꯥꯝꯊꯣꯔꯛꯄ ꯍꯥꯏꯕꯗꯤ ꯁꯥ ꯑꯅꯤꯗꯨꯅ ꯀꯥꯝꯊꯣꯔꯛꯄ ꯁꯥꯔꯕ ꯃꯩꯁꯥ ꯑꯗꯨꯒꯤ ꯁꯣꯔꯗ ꯃꯅꯥꯛꯇ ꯍꯧꯕ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯐꯥꯎꯕ ꯂꯦꯞꯀꯪ ꯂꯦꯞꯀꯪ ꯀꯪꯂꯤꯕꯅꯤ꯫ ꯁꯂꯥꯏꯈꯣꯝꯕ ꯃꯗꯨ ꯎꯗꯕ ꯅꯠꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏꯈꯣꯝꯕꯅ ꯍꯥꯏꯌꯨ ꯑꯔꯦꯝꯕꯗ ꯅꯣꯏ ꯑꯩꯈꯣꯏ ꯈꯟꯅꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯥ ꯑꯅꯤꯗꯨꯗꯒꯤ ꯑꯃꯅ ꯅꯍꯥꯛꯅ ꯊꯥꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯩꯈꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯊꯕꯛ ꯑꯃꯅꯤ꯫ ꯅꯍꯥꯛꯅ ꯀꯜꯂꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯁꯤꯗꯤ ꯅꯍꯥꯛꯅ ꯄꯥꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗꯗꯤ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ꯫ ꯁꯨꯞꯅꯒꯤ ꯂꯥꯏꯅꯥ ꯑꯅꯤꯅ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯅꯁꯥꯃꯛ ꯊꯣꯛꯂꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯅꯪꯅ ꯑꯋꯥꯕ ꯄꯤꯔꯁꯨ ꯍꯥꯏꯗꯨꯅ ꯊꯥꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯨꯞꯅꯒꯤ ꯂꯥꯏꯅꯥ ꯑꯅꯤꯅ ꯑꯩꯈꯣꯏꯕꯨ ꯂꯥꯛꯅꯔꯛꯄ ꯑꯗꯨꯒ ꯅꯍꯥꯛꯅ ꯅꯪ ꯅꯁꯥꯃꯛꯅ ꯂꯥꯛꯅꯔꯤ꯫ ꯀꯅꯥꯅ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯣ꯫ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯥ ꯑꯅꯤꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ꯫ ꯁꯥ ꯑꯅꯤ ꯑꯗꯨꯗ ꯁꯥꯎꯈꯤꯕ ꯍꯥꯏꯕꯁꯤ ꯁꯂꯥꯏꯈꯣꯝꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯡꯖꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯂꯥꯏꯈꯣꯝꯕ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕ ꯄꯥꯏꯈꯣꯝꯕ ꯍꯥꯏꯔꯤꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯆꯠꯇꯕ ꯌꯥꯗꯦ꯫ ꯑꯩ ꯇꯨꯕꯤ ꯌꯥꯡꯖꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯂꯥꯏꯈꯣꯝꯕ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯄꯨꯟꯁꯤꯕꯕꯨ ꯊꯦꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯟꯁꯤꯕꯅ ꯑꯣꯖꯥ ꯃꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯅꯥꯅꯣ ꯅꯪꯗꯤ? ꯑꯣꯖꯥ ꯑꯩ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯏꯅ ꯆꯠꯆꯕ ꯍꯨꯔꯥꯟꯕ ꯑꯃꯅꯤ꯫ ꯀꯔꯤ ꯍꯨꯔꯥꯟꯕ? ꯍꯣꯏ ꯑꯩ ꯍꯨꯔꯥꯟꯕ ꯑꯃꯅꯤ꯫ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯤꯕ? ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤꯕꯅꯣ? ꯑꯣꯖꯥꯁꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗꯗꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯩꯗ꯫ ꯑꯩ ꯌꯧꯖꯔꯦ ꯑꯣꯖꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯅ ꯄꯔꯞ ꯆꯠꯈꯤꯕꯗꯨꯗ ꯁꯂꯥꯏꯈꯣꯝꯕꯅ ꯀꯔꯤ ꯅꯥꯀꯜ ꯑꯃꯗꯗꯤ ꯑꯩꯒ ꯃꯥꯟꯅꯩꯒ ꯀꯥꯏꯗꯅ? ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯅ ꯂꯩꯀꯥꯏ ꯑꯁꯤ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛ ꯈꯪꯉꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯆꯨꯝꯃꯦ ꯃꯁꯤ ꯇꯥꯟꯅꯗꯕ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯂꯥꯏꯈꯣꯝꯕꯅ ꯄꯨꯟꯁꯤꯕꯕꯨ ꯇꯥꯟꯅꯔꯛꯄꯗ ꯑꯗꯨꯃꯛ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯁꯂꯥꯏꯈꯣꯝꯕ ꯉꯛꯄꯗ ꯊꯦꯡꯂꯦ꯫ ꯍꯧꯖꯤꯛꯇ ꯃꯍꯥꯛꯀ ꯊꯦꯡꯅꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯍꯥꯛꯅ ꯊꯨꯅ ꯌꯥꯡꯅ ꯇꯥꯟꯅꯕ ꯃꯇꯝꯗ ꯐꯪꯈꯤꯗꯕ ꯑꯗꯨꯗ ꯃꯁꯤꯗꯒꯤꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯑꯣꯡ ꯑꯃꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯂꯤ꯫ ꯉꯁꯤꯁꯦ ꯁꯂꯥꯏꯈꯣꯝꯕ ꯁꯥ ꯑꯅꯤꯗꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯨꯕꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯏꯐꯛ ꯐꯛꯆꯤꯟꯕꯒꯨꯝ ꯇꯧꯔꯤ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯍꯪꯂꯒ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯄꯣꯛꯄꯒꯨꯝꯅ ꯇꯧꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ꯫
salai khomba hojik mahak thingnakribadu kanano haibadu yengi khaladuna mahakna karigumba khara tawduna cheng'i adubu karimata khangba ngamdri mahaka kanaga su thingnakiba leite haiduna mahakna chelka matamdadi mangonda adugumna phawri matamadu salai khombana tawriba si khullisda lakliba amaiba poirei khomna tahunba soduna wairamgani haiduna mabuk ningda khankrei matam asum hokibana hojikti salai khombasu tumthakri adubu mahakna hek tumthakibaga yamnaba praja mayamna makutta patra mayam ama paiduna chingtongda lepliba salai khombada karigumba khara hapiyakna bagidamukta niri matambar salai khomba makhwang metuna yamna chinglemna leiringai tunglomdagi yamna wang charwa mami ama phawdurakli madu hek ubaga salai khomba mikap khangthok thokli hairiba mangasi mahak handakti tattana manglakpa asida karino mangasina aingoda takninglibasi karino haiduna wakhal tawri masigi matung salai khombara mikap thulakpadati nongam phum tawduna leiramlei salai khombagi mama hoidi hawgatuna thaba inkhang tawkrabani salai khombasu nganta hawgatuna mahaki oja oriba phumjang thangmaibagi manakta lakli matam maduda phumjang thangmaibadi hawgatlamdri salai khombana mahakpu hawdukli asomna salai khombagi yawama pau tabada phumjang thangmaiba ngarang haina khiba thabak adugi matangda mahak lakpa soiduna oiramgani khanduna mahak hawgalakli asomna hawgalakla matungda salai khombada wansinduna nahak dubiyangjun hairiba miyoi adu unaba chakke khallabro hoi oja ai mahakpu unadaba yadabani mahak unaraga ai aruba wafam khara tan thaba yadabani aduga wafam mamana nahana unaba chatkadoriba dubiyangjun hairiba misik asidi taibang panda leiba nati hoi oja ai khangjai mahak chingnung amada hojik leiri haiba ai khangjai hoi mahakna chingnung aduda leiribatu namu taibang mi wena leiba natini karino haibiriba siboja dubiyangjun hairiba misek atu khwaidagi hena haithoi singthoiba amaiba amani nahaki amaiba poirei khomba haibatu ka thingnaba ngambasi mahak matomtani poirei khomba hairiba amaiba aduga dubiyangjun hairiba amaiba asiga mamanggi matamda yamna kana lanthengnaki matamaduda poirei khombada dubiyangjunbu maithiba piduna mahakpu chingnung aduda namsinduna thamkhibani maramaduna mahaki khulda hanbasu ngamda miramlemda chatpasu ngamda hawjuk phawba leiribani hariba dubiyangjundu mahak khaktamak natti mahaki matungda amadi mamangda mahaki yoi mayam ama leiribani matawasumna poirei khomba hariba nipa adugi mapana hilingai matamda namsinno thanamba amaiba sing atuga hawjikna amu machana namsinno thamba maiba hariba maiba sing asigi thawai mirel asina poirei khomba amadi mahaki mapabungbu question senro laklibani adubu hawjikti poirei khomagi mapabung laikhidrei hawjikna mu adugumlaba makhoina namsinkhiba timu laimusing aduna poirei khomabu yamna thina warauglibani mahakpu harinabagidamagta achingba tanja ngaijrota leiribani nahakna dubiyangjunda mating nirurabadi dubiyangjungi akoibada leiriba mahak keloinaduna leiriba thawaising maibagi thawaising aduna nahake nateng panglakpa haibasimati soidrabani fare nahana mafam madu jaubaga tawdaba thabak ado ai hairagi na ngahaktang leramu ai isayu singloktana sugumba wari sabasi kaya hainadi asumna hairamlaga hawjikti phumjang thangmaiba masado iruja maithajaraga mahaki laigoiba thoromsing tawbal loiraga salai khomabu unanabagidamagta sem sakhri matau asumna tawduna ayukki matam loisilakpa pung 10 muk tarakpa adwaida tawdoriba thabak punamak takpi tambiba loiraduna salai khomba dubiyangjuna leiriba khuladu tamna mahaki sagoladu thawduna lakhi mamangi matamda thambaugi mahaki nupiga machanupa ahangana poirei khomabu kouba chatpa matamda makhongna chatkibanina yamna koina changkhibagi wani adubu dubiyangjungi khuladu tamna salai khomana sagol khudup thaduna thorokpana hawjikti ikoi kuidana khonggang ani lanthorakhi masigi matung dubiyangjungi khuladu yogudaba khul ama makhai muktamak naisalaklabani masidagi di
salai khombudusu waraduna ngasigi wanati potharake khradunna manak nakpada leiba yum amada mahak changsilakli yum adugi miyui aduna yamna haraukta yamna salai khombu kaukshali maramdi mahak afawa amaiba amani haibasi makoina su hana taduna leiramli matamaruda salai khombana leiramliba miyui sing aduta aigi mingdi nakoina karamba mawongda tabage haiduna hangi matamaruda yum adu leiramba ahallamana ibungo gi mingai rensi akoina taba matamda lekai khulada tauba ana ayek punamaksi ibungona ilai laina ngamhanbi adana hai ardugi sumathakta lekai adu chahonga hong halibasi ibungo salai khomana tawhanbani haiduna su tai matawa sumna aikoina tajabani ibungo na ngasi phawbada kanagumba matata adugumba phattaba tawkhibagi waridi inasi pangni tajade adumna hairakpada salai khomba nokphet tawduna napal amaga loina hairi chummi khura ngasi phawbada aina kanagumba amatagi maganaba sinkhiba leitri adugi sumathakta aira kanagumba amatabu warnaba simbadi laradana makoi sing adudagi aina yamlaba senpham sing lawkhibas leiti aigi haibabu aina tawjariba mahai asi mapung phana tawbaga loinana miyamna ibu sakhangbiba adu khaktani masidagi ahenba ai kaisu khanjadi sen thomgidi kaisu khanjadi amaba koigidi mungchet phanglaga loiri aduduga aikoina jengjariba anabaduna mai pakna pharakdabadi aikoigi su maini do chummi he ibungo nahaki wakhalonsi phajaitana do aduni ibungo aphawbu mi haibasidi nahakpu haujipu kadaitana laklibano adumna hairakpada salai khomana walosinduna ayasi athapap khulama awaba tabadagi aruba laina laitat ama lakpadagi mado phananabagidamagta chatlibani mado aina chatlabadi sodana phagani mamangda lehauba khun khadasu leikai kharadi asigumba laina ase yamna thina nabadagi miyoi 19 hena siduna leiramli marudagi aina changsilaklaga hanaramba madi narakadoriba singatubu aina pharnabagidamagta aja puja kaya tawbiduna hikat leikat tambibadagi pharaklibani masidagidi makhoina harauduna ingonda sum mathang pochai maya ama pibiraklibasini asumna hairaga salai khomana mahana magi yumdaki pujarakpa mana masing amadi changa tanaba singado yum aduda pithoklami masai mahaki mingchat talibani masaki matung salai khombado haujiti numitangi chaba thappa punamak loinaraduna mahaksu tumthakri mahana hek tumthakibaga ngarang mahana mamangdi he uba satamado hektama urai madu hek ubaga salai khompa phuk haugatuna akoibaduda kolei leduna jengnakpadati mahaki yum adugi haidi mahana tomli mafam adugi akoibada kanagumba amata sulairamdi yum mado iman manbagum tawri salai khomba ngakpana thengle mahak phuk haugatuna yum adugi ka khuding changdu jingnakpadati mirang ithang thangjinba amadi mapandagi napina imungatda changshillakpado mahang uri madu ubada salai khomana karino ingonda hatak thulibasibo aisu phana makai hairaba amaibani aduga aina sugu phama mo hana khangautribasi karigino asomna khalaga mahaki makutta lewa am sulaga laina tinna mongonda sokpa ngamdana bagidamakta lewa ato asolaga masada nanthajari matamadutta salai khombana karino da lewa mantra jiba thawi tawdubugum tawi aigi sada soum kayama phangli asomna mahana kulei leduna muru matumta solingai mahaki manakta hauba upambi masa kharadagi mara thinturaktuna mara sinaduna salai khobu yasinduna lenungda phulauna chingthari matamadu mahaki makhwangi phaigan phawbudi lenungda changkhri salai khomba madu phukatnabagi tamakta honari haujikta yum amagumna ona leirambado uri mai mayam amana thintuраktuna haujikti mafam mado khwaidagi hena sathiba suklaba umang ama onthokri aduga mathakta kupliba ising ado phauthaduna upambi mara mayam ama chomtharakli aduga salai khombagi masa do krak laksinduna yasallaga maya manung adutta machin tumlaba ura ama jara thinjilakli aduma torokpaduta salai khomba lawbusu ngamda masado yamna wana ok tawduna leiri aduma leiringai ki tanja adumakada salai khomba mi khangphang pangthurakli
ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯀꯣꯏꯐꯝ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯗꯨꯒ ꯑꯍꯜ ꯑꯗꯨꯅ ꯃꯉꯣꯟꯗ ꯏꯁꯤꯡ ꯈꯤꯛꯇꯨꯅ "ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ ꯏꯕꯨꯡꯉꯣ? ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯁꯂꯥꯏꯈꯣꯝꯕ ꯍꯧꯖꯤꯛꯈꯛꯇ ꯋꯥꯈꯜ ꯂꯥꯛꯂꯤ꯫ ꯑꯍꯜ ꯑꯗꯨꯗ "ꯑꯩ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ? ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯒꯤ ꯃꯪꯂꯥ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ "ꯃꯥꯅꯤꯅꯦ ꯏꯕꯨꯡꯉꯣ, ꯃꯪꯅꯤꯅꯦ. ꯅꯍꯥꯛ ꯃꯪ ꯐꯠꯇꯕ ꯃꯪꯂꯨꯔꯕ ꯃꯥꯜꯂꯤ. ꯅꯍꯥꯛꯅ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯇꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯅꯍꯥꯛꯁꯦ ꯊꯔꯣ ꯑꯣꯜꯂꯒ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯀꯨꯝ ꯀꯔꯤꯒꯨꯝ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯑꯩꯈꯣꯏꯁꯨ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯊꯥꯗꯅ ꯈꯣꯠꯇꯅ ꯅꯪꯕꯨ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯝꯂꯤꯕ ꯑꯁꯤꯅꯤ." ꯑꯍꯜ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯂꯥꯏꯈꯣꯝꯕꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ "ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯔꯅꯨ. ꯃꯪ ꯍꯥꯏꯕꯁꯤꯗꯤ ꯃꯪꯅꯤ. ꯃꯪꯅ ꯇꯥꯏꯕꯪ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ. ꯅꯣꯡꯁꯨ ꯉꯥꯟꯒꯗꯧꯔꯦ. ꯄꯣꯊꯥꯔꯣ" ꯍꯥꯏꯔꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯂꯥꯏꯈꯣꯝꯕ ꯇꯨꯝꯐꯝ ꯂꯥꯛꯐꯝꯒ ꯑꯃꯠꯇ ꯈꯪꯗꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯐꯛ ꯑꯃ ꯊꯥꯔꯤꯕꯗꯨꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯒꯤ ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯁꯂꯥꯏꯈꯣꯝꯕꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯥꯏꯅ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯍꯥꯛ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ "ꯃꯁꯤꯒꯤ ꯃꯤ ꯑꯁꯤ ꯐꯔꯝꯒꯗꯕ ꯃꯥꯟꯗꯦ. ꯑꯩꯅꯅꯦ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯒꯤ ꯋꯥꯅꯤ. ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯐꯠꯇꯦ ꯍꯥꯏꯔꯨꯔꯕꯗꯤ ꯃꯈꯣꯏꯗꯤ ꯑꯃꯥꯏꯕꯅꯤꯅ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯍꯦꯛꯇꯃꯛ ꯇꯧꯔꯝꯒꯗꯧꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯂꯥꯏꯈꯣꯝꯕꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯗꯨꯕꯤꯌꯥꯡꯖꯨꯟꯅ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯆꯤꯡꯗꯨꯝ ꯑꯗꯨꯒꯤ ꯆꯤꯡꯃꯥꯏ ꯅꯥꯄꯣꯝꯁꯤꯡ ꯑꯗꯨꯗ ꯆꯥꯎꯔꯕ ꯎ ꯀꯌꯥꯁꯤꯡ ꯍꯧꯔꯤꯕ ꯑꯃꯗꯤ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏꯁꯤꯡ ꯑꯗꯣ ꯁꯣꯡꯕꯅ ꯑꯃꯨꯛꯇꯣꯏꯕ ꯖꯪꯒꯜ ꯁꯥꯔꯤꯕꯗꯣ ꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏꯈꯣꯝꯕꯅ "ꯑꯁꯨꯛ ꯁꯨꯈ꯭ꯔꯕ ꯎꯃꯪ ꯑꯁꯤꯗꯕꯨ ꯂꯥꯏ ꯑꯐꯕꯗꯤ ꯂꯩꯕ ꯍꯧꯅꯗꯦ. ꯐꯩ, ꯑꯩ ꯑꯁꯣꯝꯊꯪ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯂꯒꯦ." ꯑꯁꯨꯝꯅ ꯁꯂꯥꯏꯈꯣꯝꯕ ꯑꯍꯥꯡꯕ ꯃꯐꯝ ꯌꯦꯡꯗꯨꯅ ꯆꯤꯡꯒꯤ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯈꯔ ꯄꯥꯛꯄ ꯂꯝꯍꯥꯡ ꯑꯃꯗ ꯊꯦꯡꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏꯈꯣꯝꯕꯅ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯗꯨꯕꯤꯌꯥꯡꯖꯨꯟꯕꯨ ꯀꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯄꯨꯝꯅꯃꯛ ꯊꯦꯡꯗꯨꯅ ꯊꯝꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯦꯡꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯁꯂꯥꯏꯈꯣꯝꯕꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯗꯨꯕꯤꯌꯥꯡꯖꯨꯟꯒꯤ ꯃꯃꯤꯡ ꯄꯟꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯁꯂꯥꯏꯈꯣꯝꯕꯒꯤ ꯑꯀꯣꯏꯕꯗ ꯁꯥꯍꯨꯝ ꯀꯌꯥ ꯑꯃ ꯐꯪꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏꯈꯣꯝꯕꯅ "ꯍꯣꯏ, ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯑꯗꯣꯝꯅ ꯆꯠꯇꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯦꯞꯂꯔꯣ. ꯅꯍꯥꯛꯀꯤ ꯁꯤꯟꯊꯥ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯂꯥꯛꯂꯤꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯂꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯑꯃꯨꯕ ꯃꯃꯤ ꯑꯃ ꯂꯦꯞꯂꯔꯤ꯫ ꯑꯗꯨꯗꯨꯒ "ꯅꯍꯥꯛ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏꯈꯣꯝꯕꯅ "ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕꯅꯤ. ꯑꯗꯨꯗꯨꯒ ꯑꯩꯒꯤꯁꯨ ꯅꯪꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ" ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯗꯨꯕꯤꯌꯥꯡꯖꯨꯟꯅ "ꯀꯔꯤ? ꯅꯪꯒꯤ ꯀꯔꯤ ꯃꯇꯦꯡ?" ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯁꯂꯥꯏꯈꯣꯝꯕꯅ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨꯗ ꯇꯧꯔꯤꯕꯁꯤꯡꯗꯣ ꯃꯍꯥꯛꯅ ꯄꯥꯎ ꯇꯝꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯣꯏꯔꯩꯈꯣꯝꯕꯅ ꯍꯧꯖꯤꯛ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯇꯝꯁꯤꯜꯂꯤ꯫ ꯄꯣꯏꯔꯩꯈꯣꯝꯕꯅ ꯁꯥ ꯑꯅꯤ ꯊꯥꯗꯣꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯍꯥꯏꯗꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯗꯝꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨꯁꯨ ꯑꯋꯥꯕ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯤ ꯍꯥꯏꯗꯨꯅ ꯄꯨꯡꯇꯝꯗ ꯇꯝꯁꯤꯜꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯗꯨꯕꯤꯌꯥꯡꯖꯨꯟ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯈꯣꯝꯕ ꯍꯥꯏꯔꯤꯕ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯊꯝꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨꯁꯨ ꯃꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦꯗꯅ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡ ꯑꯁꯤꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯇꯦꯡꯅ ꯑꯃꯨꯛꯇꯪ ꯊꯦꯡꯅꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯖꯔꯛꯄ ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯃꯇꯦꯡꯅ ꯁꯣꯏꯗꯅ ꯊꯦꯡꯅꯒꯗꯧꯔꯤ꯫ ꯃꯍꯥꯛꯄꯨ ꯑꯩꯅ ꯍꯦꯛ ꯊꯦꯡꯅꯕꯒ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛꯄꯨꯁꯨ ꯑꯩꯅ ꯆꯍꯤ ꯃꯁꯤꯡ ꯈꯪꯗꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯄꯨ ꯑꯩꯅ ꯑꯋꯥꯕ ꯄꯤꯔꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯑꯩꯒꯤ ꯅꯤꯡꯕꯁꯦ ꯊꯨꯡꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯄꯣꯏꯔꯩꯈꯣꯝꯕ ꯑꯗꯨꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯄ ꯇꯥꯔꯤ꯫
ꯇꯧꯕꯇꯕꯨ ꯑꯩ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯄꯗꯤ ꯌꯥꯔꯣꯏ ꯑꯩ ꯎꯃꯪ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯌꯥꯗ꯭ꯔꯤ ꯆꯤꯡꯅꯨꯡ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯊꯣꯛꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯇꯧꯗꯨꯅ ꯑꯖꯥ ꯄꯨꯖꯥ ꯈꯔ ꯆꯪꯉꯤ ꯑꯗꯨꯒ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯇꯥꯏꯅꯈꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯀꯔꯤꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯗꯨꯕꯤ ꯌꯥꯡꯖꯨꯟꯗ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯆꯤꯡ ꯑꯁꯤꯕꯨ ꯉꯥꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯒ ꯅꯍꯥꯛꯀ ꯂꯥꯟꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯗꯨꯕꯤ ꯌꯥꯡꯖꯨꯟꯅ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛꯇꯤ ꯁꯂꯥꯏ ꯈꯣꯝꯕꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯁꯣꯏꯗꯅ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯁꯂꯥꯏ ꯈꯣꯝꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯂꯥꯏ ꯈꯣꯝꯕ ꯏꯆꯝ ꯆꯝꯕ ꯑꯃꯥꯏꯕ ꯑꯃꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯂꯩꯔꯤꯕ ꯂꯥꯏ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯏꯂꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯅꯗꯤ ꯃꯗꯨꯕꯨ ꯅꯝꯊꯕ ꯍꯥꯏꯕꯁꯤ ꯑꯋꯥꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯁꯂꯥꯏ ꯈꯣꯝꯕꯅ ꯅꯝꯊꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈꯤ ꯁꯦꯝ ꯁꯥꯔꯛꯂꯤ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯇꯧꯗꯨꯅ ꯁꯝꯕꯜ ꯊꯤꯡꯕꯒꯤ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯌꯥꯝ ꯍꯧ ꯇꯧꯗꯨꯅ ꯁꯝꯕꯜ ꯊꯤꯡꯕꯗꯣ ꯂꯣꯏꯁꯤꯜꯂꯛꯂꯤ ꯍꯌꯦꯡ ꯐꯥꯎꯕꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯄꯣꯏꯔꯩ ꯈꯣꯝꯕ ꯂꯥꯛꯄꯗꯒꯤ ꯇꯝꯊꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯔꯝꯕ ꯁꯥ ꯉꯥ ꯂꯥꯛꯄꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯃꯗꯤꯏꯍꯤꯡ ꯅꯥꯍꯤꯡꯒꯤ ꯈꯨꯜ ꯑꯃ ꯑꯣꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯐꯔꯛꯂꯤ ꯃꯈꯣꯏꯅ ꯉꯍꯥꯟꯗꯒꯤ ꯐꯩ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤꯕ ꯁꯂꯥꯏ ꯈꯣꯝꯕꯁꯦ ꯐꯠꯇꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯇꯞꯅ ꯈꯪꯕ ꯍꯧꯔꯛꯈꯤ ꯃꯇꯧꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯣꯏꯔꯩ ꯈꯣꯝꯕꯗꯨꯁꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯁꯦꯟꯅꯕꯃꯛꯇꯗ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯁꯝꯕꯜ ꯊꯤꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯂꯥꯏ ꯈꯣꯝꯕ ꯗꯨꯕꯤ ꯌꯥꯡꯖꯨꯟꯕꯨ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯤꯡꯒꯤ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯇꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯄꯣꯏꯔꯩ ꯈꯣꯝꯕ ꯊꯝꯕꯧꯒꯤ ꯃꯌꯨꯝꯗ ꯂꯦꯛꯇꯅ ꯆꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅꯁꯨ ꯄꯣꯏꯔꯩ ꯈꯣꯝꯕꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯋꯥ ꯇꯥꯅꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯂꯥꯏ ꯈꯣꯝꯕ ꯆꯤꯡꯒꯤ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯂꯩꯇꯥꯏꯅꯔꯒꯦ ꯈꯜꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯊꯕꯛ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯝꯈ꯭ꯔꯕ ꯁꯨꯛꯂꯕ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯥꯝꯀꯣꯛ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯑꯣꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯗꯨꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯕꯨ ꯀꯧꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯗꯨꯕꯤ ꯌꯥꯡꯖꯨꯟꯗꯣ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯦꯛ ꯄꯥꯝꯖꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯂꯥꯛꯂꯤ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯆꯤꯡꯅꯨꯡ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯈꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯑꯗꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯀꯟꯕ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯃ ꯁꯂꯥꯏ ꯈꯣꯝꯕꯅ ꯎꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ 11ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ